Lemzre, ahan bedang sigi murui boxing. Lenga gasina lady bus si lamdam sigi miyam gi apa badu lenga na set kani hain safe minister and birena fangdokre. Citizenship Amendment Bill listing ne taratru pass to kibabu toan political party mayuri lop sing amadi civil society sing na yaning duba phungdonor le. Amadi Gambir Singhi sama marfumanga suba laikhidabi ning sing thorom mapalam yaw na mafum kyada pangthokre. As the begin Manipuri Pau Ming Tabirub Singh, Taramok Solo in a Pau, Sandon Pizre. Lenga Sina Lady Basi, Lamdamasigi, Miam Giapam, Badu the Lengano Setkin Haina, Sif Minister and Birena, Ngarang Citizenship Amendment Bill listing Taratru, Lok Sabata Pass, Tokibu, Marilena, Miam, the four Basing of Basing Matanga, Gambir Singhi, Sama Marfumanga Suba, Lake the winning sing from the high cray. Sif Minister Namakatan Haikibida, Citizenship Amendment Bill listing Taratru, Pass Tokibana, Awang Nompoki Miam the Fauriba, Masigi Yanglaga, Lenga Asinasu Bill Asina Swalak by Yona, Yamnakupni Yang Sali, Lokapam Tokpa Torang Sing Lokanaba, Honaba Hore, Lenga Gas the Yauriba Kudimak, Lamdamasigi Mewing Actani, Lamdamasibu, Kanba Sisu, Equi Todangni, Center and Hybrid Stena, Yagani Hybridulate, Miamgia Pamba, Madi Yafenaba, Hana Lumna Loduna, Miamgia Pamba, Ayaba the Tabak Manipur People's Protection Bill gi SNPB naba Citizen Amendment Bill senadringa President the Taknagani State Cabinet October matamda famduna warif lawagaloin center the Kangalagani January tang tarama to the Pangtoka National Conference the Lamdamsi Protection Wapam Singh Putokne Hiki. Matanda in Mayam the assurance pinning Manipur Prazamiam I coing as his Harkar Pajari was a Lamdam Siki Masani Lamdam Siki ini Lamdam Siki Ibu Saksu, luxury by Queen Nak Pipes a quick tone. Bharat federal structure. Center Giva Mogi, Loriba, Portuna, Hector, Cutting Macta, Ado Tau Harkanda, Equina Supria Yakadabinati. Quiggy state Giva, Quiggy, Firep, Equiggy assembly Giva, a quickie Praza sing over Firep to the Sigi Sarkas, Satkani, as you may have the assurance Pizaki machine. Assembly ki amadi praja Manipur praja mayam ki madugi thasa bai koi mangaloi ngammi ga ekoi gi leiriba minorities singi constitution da dum allowed to bopone constitution da minority linguistic ki oiro culture ki oiro religious ki oiro protection ki sound room bi bopone madugi room karai deno thira kanda hairiba citizen bill sina effect of ganaba I quit the Nasiki, Bagi Lady was Satana Harolda, Tungi Mirolda, I quit my under lady keeper. As the might already kind of Bengali Mayam, Bangladesh Sangaga, Tasalagaga, Sumaito. No. Maduto Loique. State Archaeology Department of Art and Culture Government of Manipur Sinduna ngasilang thabalda leba Maharaj Gambir Singhage samadhida fangthokiba Thormodu Safe Minister na Maidingu Nursing Amadi Herasan Rimitam Hangdoki Thormodu Manipur Gining Thole Simusana Jawba Art and Culture Minister L. Jentikumar Revenue Minister Karam Shyam Amadi ate MLA khara yauna Marilenu Singh Sarugake Manipur Rifles ke akanaba contingent amana Guard of Honor gun salute amadi last post ki Safe Minister na lusing duna atoba sing mafamda haitha leitha katki Thormoduda ningtoli simusana jawbana sahi taret khundak loba matungda awasing mahutagi ning tama hanjina bhonabada Maharaj Gambir Singh Maidingu Nursing amasung Herachandra na lokiba thodangbo kaukthokpa yaroi haiki. Honorable Chief Minister Sri N. Biren Singh na lusingba mahaki government asina lamdam asigi miyamda maribag nuksibagi maribag kidamakta Ekoi kuding maksi kari gumba khara tawlum na bagi ihul lamaga loina na sigumba ekoi gi mitam yamna tel lama matang gi manungda hangdok pidana lebak miyamda ekoi gi masi khudol se pibi ba se suki matik thamoi da nuai jamam phawi maramdi ngasi lamdam asigi naharul singda ekoi gi lebak maribak ning bagi ihul la se handharak pagi mami ma tari ba se sumaina sum tawla agadi tamna ekoi gi maribak ning bagi ihul la du Citizenship Amendment Bill listing Taratro passed Tokibagi Mayota Tongan political party, Myri Lofamadi civil society singer, Yanning the Bafong Dopoluna, Kongjing Sansin Bahokre, Bill C. Tingo di Malingi Hum Subalanja for Toropo Yai, Manipur Gumba, Apipes Testing Day, Mitop na Yoshin Kurgani Haina, Congress Working Committee members who were Deputy Safe Minister Gaikangamna Fongdokle.
Bawa parda leba make quarter pangto pau gi mipam amada man makatana bill asi ek olakpadagi mapal lebaktagi Hindu talakpa amadi Hindu sarga India da sanglaknaba honaba mioi kya thorkani India dagi su Hindu nataba proof sing tanthokpa yauklabadi malemgi isu oiraktuna lanjaw amugi maru honba oirakani bill asina missing yamdabi state singidi khwaidigi lebak thibini yelongmi kanjenaba assembly da bill pass tawkiba Manipur gumba state singi wakat thoidaba BJP gi wakhalol mapal thorokpani Party ki kena balai tana bilasi ek olandana bapunna khona hudrabadi tungda awawa kaya mayok narkani Manipur ki BJP amati chungsinaba party ne miyam gi mayok taleba bill nampu da sana halak labadi phamamadi party maru oidi haina lauk thopa ngamagi thongna lehaning haiki Pasta ukre raja sabha da kan khali opposition party ne ya dena hairi adu kana khangani ma khol nampu ha photo ra jai adu pone ma ko tor kanda bill du pasta ore hare phawda SN pidri banina SN pidre base law tai khom tai pam da ko freely ko express to narakanda mesi to biganu ha base center ki attention draw to from to e maramdana BJP sinaw sing so I appeal to janingi lengak tale ba miyam so to stand up to say that no I state interest kai ngai de I lebang mo Citizenship Amendment Bill asina Manipur gi miyam da karisu soloi habigi guarantee Chief Minister and Berena piwa ngamra haina pasoi kendri MLA AK Mirabai na phongdokre ngarang Lok Sabha da Citizen Amendment Bill pass tawkibu yaning do phongdoktuna Manipur Pradesh Congress Committee na sinduna Congress bhavan mamang da sataba wakat mipamam da phongdokibani ngasigi wakat mipamam da nambol kendri gi MLA and Loken amadi party gi thaupu bami kya so sarga ke wakat mipamam du gi tungda miyam gi khongsal ma satna honarokpada police na thingmadagi makhatana Salan Kidre MLA AK Mirabai na makatana phongdokibada awang nongbo ki miyam gi mayokta BJP na lepli habisi mek sengle BJP na lawriba phireb asi handokadabani natrabadi Congress Party na awang nongpo ki miyam gi loina na akan khongjang sangslagani Congress Party na hairabadi madugi apapata yengdana Congress ki mayokta tabak tawgani hairabadi BJP na miyam gi mayokta lei haibani bill asigi matangda Manipur gi CM na Manipur gi miyam da soloi haiba ngambagi guarantee piba ngamra haiki Manipur da leiriba BJP na luchingba sarkar asina praja gi mayokta adumak laikhigani haibra haibase Congress Party gi wahang ni bill asina ekoi gi Manipur da kariguma makhal amatagi soaloi haiduna ngasi gi paliba sarkar asina hairibase asengba masi makna daita lobang amabra natragana kari action loga doribage haibase ekoi ngasi di praja ama oina Pamli mahaki wakhalon amade macheng atuba matamda bill se withdraw to view haibase aikoi Congress Party na amata oina lepli haibase thamjage MPCC ki Vice President MLA and Lokena bill se hek puthorpadagi hauna Congress na yaning daba phongtokton lakle MPCC ki maikidagi su India ge President Ramnath Kovind Union Home Minister Rajnath Yauna Lusingba kya unaduna bill si pass to bidana ba haijakibale khre hawisu bill si gi mayokta makhatana lepkigani haike the honorable aikoi gi chief minister masamakna sidai da adum haigre aikoi gi assam da sokpanatra citizenship amendment aikoi gi Manipur da karim da soro haiba poto ngarang da gi neso gi bandagi na chingba nga sidai da loina ma parliament home minister na pirba statement da sumna gi assam khakta adum haigre sidai da aikoi state pan gitra bani adu orgdi aikoi Manipur so masana yaw tabni masai da coalition tawriba si atopa state tadi withdraw to yaw na sidai da kari tor kuno de moy ge period da dum la asanu aduni thoidoi dona aikoi citizenship MML bill sigi matang da di athuba matam da aikoi AICC gi koi perse alai je thola ga aikoi CLP gi leader ga punna tawkan da athuba matam da aikoi gi party gi samjan ga da ba agitation mathang adudi la ane da isom da dum thamjage Parliament pass tawkiba bill si CPI, CPIM, RSP amadi forward block ki apunba left and coordination committee Manipur na so kanayan do phongdokre irabar baban da pangdu pawgi mi pamamada committee sigi chairman L Sotin Kumar na Lok Sabha da opposition na athingba pina nampura pass tawkiba haibasi Constitution ki mayokta leiba secularism bu khongoinaba India bu Hindu homeland gi wakalon sinda sangsin bathongni bill asina awang nongpo ki miyamda hena safu piragani asigomba anti secular oiba bill asigi mayokta left coordination committee Manipurna matam punamukta lepkani hirama sing matang da laklaba January 13 da protest mi pamama imphal pang thokani hairi asigomba anti constitutional amasung anti secular oiba iroinana Hindu home theory da sagatpa bill se kudakta withdraw tongnaba left coordination committee Manipurna akanba
डिमांड तौरी मियाम बिल से मायोक्ता हेना कनबा इहौ संगसलकनी हाइन थाजै लोइनना लागलिबा जनवरी तांग 13 दगी हौरगा लेफ्ट कोऑर्डिनेशन कमिटी ना प्रोटेस्ट मीटिंग पांथोक्तुना मखा ताबा मखन कयागी इहौ संगसलगनी ngarang pass tokhiba bill MPP na yabang loi hairi polo ground maning de leba party ji office ta pangthok pa pawi mi pham da party president o jugindrona bill asina ek olak labadi awang nongpo state sing gi apik pa phurup sing khongol mutki gani karigumba bill asi handok trabadi MPP na pre-merger status pawba talaku yai haiki matang da center na loki warrior sita singai khogi yamle buk thiningai ni hauji leiba yamna issue me am sing asi kumna khana da vida hekta khogi mama state sing le jari ba indigenous people jing ge baro na koi north state haidare se thingai ba awa ba ji swing yeng dana chai de sang sit na khogi masi posak si khangmin na ba ma di masi state to ge le jari ba ma gi kan du tabira matung da step si lokho pinana ba na kan haina ngem ro si da ngarang siam le buk thiba center na si jang le step si de ngarang gi pass to na to ba haida to thok ba haida ne ko se sing na koi manipur's party ko na di se tasang na yani jajaning de koi still kadem to jari Citizen Amendment Bill pass tokiba sibu yaning do fongdoktuna Northeast India Development Party amadi Idol Club na sinduna ngasi tera kathel da wakan mifam chetakre party sigi lusing bakya saruga kibo wakan mifam aduda bill sina lamdam sigi yelohmi kayada asobo chektheng fangani haina NEIDP Central Working Committee ki Vice President Elangbam Brojendrona fongdrole North East की दमक तती याम नमक तंगाई फदना मसीकी सिटीजनशिप अमेंडमेंट बिल असी दा अखोय याम कन्न कनेम तवी अमदी याम कन्न रिएक्ट तवी अखोय दा हौजी हौजी मक तंगाई फदना मणिपुर अमदी नॉर्थ ईस्टर्न रीजन्स मरोइना असम अमदी त्रिपुरा दा थेंगनरिबा समस्या मयाम सिंग असे अखोय की मांग दा ता लेरम आतनी अदुना हाइरिबा सिटीजनशिप अमेंडमेंट बिल असिना करिगुम पास तौरक्तन मसिना एक ओलक पतारबोइदी ngasi ngasi mak थेंगनरिबा असम मणिपुर अमदी त्रिपुरा दा थेंगनरिबा समस्या से मसी सिंग असिदा करी ओरकपा याबगे हाबिगे मी पाइबा अमदी नुंगनांगबा से याम चाउना लेरे मधुमंगना हाइरिबा अमेंडमेंट बिल असिसु मसिदा अखोयना चाउना कंडेम तौबो लोइना अखोय रिएक्ट तौरी हानगी MLA Safam Kebana bill sing mayokta punbo oina thengna hodrobadi Manipur gi tungi lambi da amamba oigani haike I think club tera bazaga kucham nazar ga koi notice India Development Party na koi sit in protest of jerusi hair ba ek se koi ek on regi marks da bill pass of se ma se koi thingo da batau tai praja puna maksu masai jo omsan na da koi amaga koi khena ba khaidok na ga koi kautong na ga masidi koi puna punchal hodar ga di koi future lai roi hai base gi wakal on drenga si koi gi notice India Development Party gi ai samaksu notice India Development Party gi karmi moina ase koi sit protest da koi saruk ya jare bane Sivasena Manipur stand su ngarang Lok Sabha pass tokiba bill kan yaning do fongdokhe Babapar da pangthopa fawi mi pamamada state unit ki president M Tombina yalomi kanjana ba lamdama sida honariba pumba bill asina tayon hale Manipur ki chief minister na Phambudi imalebak na hanamaru oi haiki wafam adu bill asing matang da chief minister gi kari firef lebagi hangki Sivasena na centro da BJP ga punna seminarbasu bill asing matang da di akan momong da yaning de haiki Citizen Amendment Bill sina Manipur da yellow missing gi akoi leiriba akoi threat ase masigi kamdong na akoi si nanthok ka de athu matam da akoi Manipur da riba political party mayam phamina dana tara thongno tanaraga center da kari hayo si ga haibase akoi khanamina ba yam mathau ta gani Citizenship Amendment Bill gi matang da Manipur lengak na Rajya Sabha da pass tobu yaroi haibigi phirep laklaba January taragani thoi fawgi manungda lauthuk trabadi Joint Committee on Inner Line Permit System na akan ba khongjang sangsilagin hari Kaisampat Segarota leiba JCLPS ke office ta pangthopa pawgi mi famamada JCLPS ke convener Yumnam Sa Dilkumar na Manipur People Bill lising ni taranipal Assembly na pass tawduna India ki president da SNPB na ba leiringai da ngarang Citizenship Bill Lok Sabha da pass tawki bhaibase Manipur miyam gi mayoktani JCLPS na Manipur gi yalomi kanan ba khongjang kya sangsinu lakpagi mathakta Citizenship Amendment Bill asi setnabi yaroi haina khongjang sangsinu lakibani masida lebak miyam gi apam gi mayokta tumina lesilabadi hayengdagi miyam gi firef lawnar ba khongjang sangsin ma horgani haiki Citizenship Amendment Bill is another yaroi have a koi hanadi loud and lakrabane matamdu da Assam state ki wenadi Assam gi makoina Assam government warip laurakanda masisano yaroi hen lehibani adu bhabu da hujik sana gi bedagi hujik AGP modi withdraw tawkre
मेघालय की जो नेशनल पीपल्स पार्टी मोदी कनो तौगने है विड्रॉ तौबगी फिर लौग्रे मिजोराम ने यामना कन्न लाउरी बट अखोई मणिपुर दि हुजुबौ तुमिन लेरिसि करिगिनोबा साखोत थौरांगनि हाइदना पाइखलिबा थौरम पुनमक असिबु मपानगी मियोइसिंगी दमकता मपानदगी लाबा बांग्लादेशी की दमकता पाकिस्तानी की दमकता पार्सी चटपसिंगी दमकता अदुगा म्यांमार दा लेबा क्रिश्चियन चटपसिंगसिना अखोगी अहोबा संबंध खाद्रब बॉर्डर सिंह लांसन लाप क्रिस्टियन पुनमुक पोखोना मधु पुनमुक तो खोने एक्सेप्ट तौदोरिब्राब देसामनसु सिटीजनशिप अमेंडमेंट बिल ngarang pass tokeba madugi mayokta lopasigi sagolbal marang lerek machinda leba office mamangda wakat mifam chatakre BJP lenga asna bill si awang nongpogi miyamda piba khodolni bill si mayokta khongjang kaya sangsin khigani haina desamgi vice president marang them edison phongrokle Notice ki leriba tongan be state singsi chief minister singwe ba apunba keno makak voice makak masigi keno sigi bill sigi matangda ba notice ki miyam sina khangning masi ko siba ma changmagi proof chima proof ama dana tana tongan proof miyam sigi hingba amadi masi mutba amadi hingba mari lena ba question ne dana masigi matang da koina adu torkani ada torkani hadana yam sangna ibasida yam tongan yam pibagi yam ngangbagi mathau ta de situation na demand tor thaba khudimo akoi changsin na ba mase ko shem saban lai ra ba tamning wakat mifam tu ki tungde desam ki thomi sing me am ge loinena wakat khongset ama set pa horopa police na sagolbal salam laikai mapada thingke nakalani muknar ba matungda ohang mom lakai fawa khongset adu makatana lakhe desam ki president akasna belasina ek ondringai da awang pok lamnam de leiriba mipum kudimak amadi manipur de leiriba kang kudimak punna phamina duna ware fama lorba matungda bharat lenga ta khangan ba mathau tai political party thajaba thambagi matam natra haike State government ga political party me am lady me am chida thaja ba sumtham thamjadre masi tangar obagi mathau ta de scholars sing intellectuals sing akhang ai me am political party me am chida yaur ga lady state ki national party bo ro state ki regional party bo ro masi loina mak yaur ga lady ni masi achauba react to hudra ga di lok sabha da rajya sabha da bill ji pass option lakra president SNP ga ek on gi tar ga di akhoi lore ji khangbiyo political party leibe mathau ta de native people di leitabi ade masi me punna khangmis Citizenship Amendment Bill lising ni taratruk sanaba yarui haina desam ki thomi sing na bill sing copy sing kaisampat jangsal da mai thakre maphamadu da duty taramba police personnel sing na thengna ba khona ba mairui sing mukna ba thokhe maphamadu da ahan police thomjilak padage thomi sing adu control tokhe Citizenship Amendment Bill ki matang da sem ke ba Joint Parliamentary Committee ki report awang nongpo ki miyam na yarabra natraga yadibra haiba hanglamdana ngarang Lok Sabha na pass to ke ba awang nongpo miyam gi amamanumit ni bill asi karigumba handok to batarabadi M suna lakliba Republic Day fawa boycott torpa yai haina M su gi President Manjit Sarang temna phongdokre ngasi DM campus to leba M su gi office da paumi sing unaba mada wafam simana phongdokibani mana makata na nesona kokyo pung taramathui gi oiba journalist strike aduda mateng pang Kiba Punumapu Thakur Fongdoki, Lising was Samapal Yankai Mangagi, Citizen Eke Matung Inna India that listening ni Taragamari Fauge, Manung da Leba, Sahitaruk Handler Labamu Simbo, Bartki, Citizen Ama, when a Sakang Lagani, Haibasina Awanopuki Yellow Missing da Yamna Sabu Sapo Mapirgani, Maryland, Indiana, Awang Nompoki Miambo, Atamnana, Namtana Hotnaba Tongi, Piba Masi Yorlova Fawa Manipur Labour Political Party Singamadi, BJP Nulusimba Lenga Asina, Sabsaba Wafamamuta Fondokton Labour Si, Condemned away, Nesona, Loropa, Warepunamaka M Suna Sawatuna Miamgaluna Kongjang Sangsingani, Meghalaya Amadi, Mizoramgi, CM Pawana, Bilasi Akamu on the Yaning Wafondropa Labour Manipurgi CM na, Karigumba Wafamamuta Fondokton Labour Si, Condemned away, Narangi Sangsin Kiba Kongjang da Tripura da Myoikya Sopan Nankiba Sing Aduda. Solidarity uli desamamadi MSF na phangdokiba waphambusu M suna penpo e belasigi matang da M suna sindro mayam gi oiba khanane ba mi pham pangthokna ba sem sare haike min narakan da ikoi am sunan aduga national lok tokki dero khongjing singe sida ikoi makata na miyam gi interest ikoi thabak tomina se have from se ase media gi thongda thamjaning ge de loina na athuba matam da ngasi manipur miyam da ikoi yamna moroi na concern oidriba ikoi gi the citizen amendment bill ase ikoi mapung phana ikoi khangan na ba ikoi seminar discourse pangthok na ba ikoi sem saraga loire aduga loina na national kan ba khongjing sing ikoi hanbalai tan changsilakne have sing ase media gi thongda miyam da pokdam jari Amaronda Citizenship Amendment Bill lising tararu Rajya Sabha da puthokringai mangwinina Manipur leba political party khodimakna bill sing mayokta lei haina makhoi masa gi ferep laukthoktrabadi party sing adu athingma thamlagni haina case ena laukthokre
Kanglapa Students Association KSA ki Khwathong the Labor Office the Pangthopa Paugi mi pamamada Mayuri Luf as President N Chatana Bill asi Tripura da mitop pusilakpada mai pakibadagi awang nongpok lamdam yosil hananaba putropa bill ni haina lawi masi Indiana awang nongpok lamdam da sathaba slow poison gi saromani North East ki maraibak lamdam asida leriba yalomi singna lepkadabani mitop ki lengakna leptuna namsilakpa yaroi Rajya Sabha bill asi puthoktungi mangoina Manipurda lengak pairiba BJP NPF NPP amadi LJP na makogi firef laptop kadabani natrabari athing mathamgani wakal manaba CSO singa punsin aduna akan makhongjang sangsalagani haike. The Citizen Amendment Bill 2016 bu pass to asi the Manipuri People's Bills 2018 bu khongong na duna amasung namsan duna thamgibi thong asi KSA na condemn tawi amasung masi athubu matamda lebak miyamda hajik paliba government asina amasung jaminariba allied oiriba party singna athubu matamda sengdokta targadi Kanglipak Student Association KSA na lebak miyam ga punna khongjang changselani amasung social boycott tawrani Bill si hujik paliba BJP lengak na Bharat Pumba Hindu ohenna nabagi langda awang nongpok India sathaba langjang amani haina sukna lawi Bill si safu sina awang nongpok yellow mi sing sahi khargi matungda mutki bayana lehli yellow mi mutat naba satharpa agenda se Manipur miyam na thengnaba mathautai sukna makata na khongjang kya sangsina naba sem sare hari Citizenship Bill na awang nongpok ki apikpa phurup singda amukka hena saitheng piduna phurup singa se kham thengna lekha tahan gadori haina Socialist Student Union of Manipur na phongrole thawang asina apipa phurup singi matakta missing yamba Hindu singi political economy culture amadi socially mitop singna sukli paikrogani adubu union asina kedongnungda masi mongphang haloi kunai asi kanan bohona badal phom thokpa thodang soden logani bilasig mayauta sangsilapa iho kudumakta SSUM na condition amata thamdana mapungphana sawtkani hari Itno Heritage Council Harikonasu Billasi Anti-People Oiba Racism Ge Yamnamek Laraba Yalumi Singbu Mutanaba Honabagi Azoba Kongtangamani Hana Lowi Hari Mamang Sahigi Mapalda State Gas House the Pangtokiba Citizenship Amendment Bill Ge Kananino Mipamna Lokiba Waref Ki Matungina Prime Minister Home Minister Law Minister na Singbu Singh Billasi passed within about memorandum Takibani Ngarang Lok Sabada Billasi fast Tokibana Taklibadi Leriba Union Government asina awang nopogi yalomi senge sentiments amadi tunglom chatki karisu khandre haibasni mapan geleba ahungi myoy kanglof tarupu siasang amata yawdrobusu India gi citizen ohengani haibasi awang nopogi myoy sing maruina yalomi sing usitabni harikona belasigi mayokta angama thakta myamgalon khonging sangsangani hari Kaksing district ke manung senba sigunu kaithelda lamnamadungi myoy kana Citizenship Amendment Bill buyani fondoksuna sinta leptuna wakan phom setakre seru akiba myoy amana pass tawkiba bill asi ek onduna satna yaroi losingba singna tumina lesson bi janang de haike bill asi ek to onbi genu karigumba onbi regadi ai khoi khakta natana Manipur khwai punamak ki site gi nungai taba to honing taba thoning taba thodok kya khoge protest kya changsil lakpa yabagi yumdu laibana mara moiraga Manipur sarkar amuk han request tawjari Citizenship Amendment Bill Bharat Lenga ke cabinet na ayaba piduna matam kya mamang digi bill sing mayokta awang nongpok lamnum leriba myoy kangluf khuding na akan bakholau kya lawbudu tadna Lok Sabha na pass tawkiba asina lamdam asida leriba miyambu top topa miyang amada thambiba du mayak sengna Bharat Lenga uthorok le haina MSF na hari bill asi Lok Sabha da pass tawkiba asina Pakistan, Bangladesh, amadi Afghanistan singba lebak tagi lakpa illegal migrants singbo Indian citizens ama oinawi ayaba pibani bilasing mayauta sangsilapa khongjang singda MSF to mapungphana support tawni hari Manipur lenga na yalomi miyambo kalona bagi damakta citizenship bill asi lamdamasa sana handanaba asetpa firef launaba iramnam kanba apun baluk na taksili miyam gi kholawa se nathai duna thamlabadi lovasine miyam ga loinana mangjil thana akan ba khongjang sangsalagni hari Assam gi Hozai district ta Manipuri National Council Assam amadi United Literary Educational and Cultural Organizations Manipur na sinduna saitare khundapu gi thormpang thokre tormasigi ayuki session da saita Bhushan awardee Lare Lakpam Shruti Kumar na moderator oiduna symposium am pangthoki
symposium aduda Assam amadi Tripura dagi resource scholar kana paper pathoki Putokiba paper singda Assam state da tokai na kundariba Manipuri singi population ngasi pawba asengba data putopangamdre Assam da Manipuri sing OBC oina sakang bidre hiram kudimakta Manipuri sing sothana lady state amadi central government ki sponsor scheme mapung pana phangbangamdre haiba fam tamnaki Manipuri National Council Assam ge Secretary General KSS Singazitna Manipuri sing Lingzel Manadabadagi Saiteret Kundakpa Tokibani Haibat Ningsingduna Adugumba Togdog Amuhana Toktanaba Ekoi Masel Lingzel Manabasange Manipuri Mapanda Kundariba Manipuri sing Manipurdagi Hokibani Haibasi Manipurda Kundariba Manipuri singna Kangbiba Sange Masina Nungsinabagi Mari Sesilangani Haiki Manamakatana Assamda Kundariba Manipuri singi Lol Narkisanabi Amadi Tungi Assam Mieng na Hingbang Amnanaba Manipuri National Council Assamna Manipuri Singbo Autonomous Council PB Nabakana Taxele, Dimanasina, Assam Kundariba Manipuri Singi Hak Fangani, Dimanasi Fangaba one of the political support Yamna Song Sang and Bo, Assam Assembly da Manipuri Amata Yaudamana, Dimanasi, Taxin with Awaba Ori, Manipur government Hiramasida, Assam government Taxin Dunamatang Pangbu Hike. Leriba Manipuri sing amasung mapan leriba Manipur panel tariba miti sing ekoi maksi Manipur dagi hauki bani haibasi ekoi ningsang ba Manipur da leriba sinau sing su amasung mapan leriba Manipur sing su ekoi imal lebak Manipur dagi horak bani haibasi amu hana ningsing minaraga Manipur da leriba sinau mayam na awana ta mantam da su mapan leriba ekoi na ekoi da phau ba madigi awana to amasung ekoi na kari mateng pang jabagi haibdu khang khanmin ba amasung mapan da tariba Manipur sing gi awana tarakum tam da su imal lebak Manipur da leriba sinau sing mayam na Kari mating pangmuja hebu khamin naba Sama marfumanga suba National Reconciliation Day Torom United People Front UPF na sinuna lamlam na sangla pang thokke toromaduda UPF ke President W Second Koki NP Manipur ke President Lunpi as Thangzom Jalanongs Union Manipur Assam Amasung Nagaland ke President Amukamai Manipur Muslim Welfare Organization ke President Abdullah Punremayum Nipkoge Acting President Thoijingzam Manihar Susuraki Koki NP Manipur ke President Lunpi S Thangzomna Thauna Lerbai Paipo Singi Katokpaga Loinena Aponbge Lingzel Adu ngasi sulam namasida leminari pa Proof Sing amata oina punna leminaduna sangsin mamata moire haike Mayamsi United ama oi na leisi haibagi wakhan ron si puthogrega ngasi si mayam homrak pani indigenous people singsi amata leptuna one issue common issue ama leitrebdi notice mi mayam si yamna ama wakhan tongan oina lebasi ekhoi kariso pangthok na ngai leite amata lerega asi notice mayam si amata le minaba ngasi si asigi wakhanda thamrame Maharaj Gambir Singh Lekidabgi Sahi Samamra Pumunga Suwaning Singh Torom Jirbam Gining Singh Kul Biodiversity Park ke Auditorium da Pangthoke Observation Committee ne Sin Pangthoke Batoromuda Jila Parishad Jirbam ge Adhyaksa KS Janaki Observations Committee Chairman B Sharma UCM ge President Sunil Karam UPF Manipur ge Vice President N Rupachandra Susogake Sahi Taret Kundakpa Ning Singh Torom Goranagar Hozai Assam dasu UNESCO Imphal amadi Manipuri National Council Assam dasu sinna pangthoke Tharmadu da Central Board of Film Certification ge Advisory Panel ge member Seturanjan Bora Manipuri National Council ge President Dhanas Singh JCLPS Manipuri co-convener YK Duran UCM ge Secretary Organizations MC Deba Umasa Saita Savage President Oramba Sivanath Tripura Manipuri Council की General Secretary के Duran Art and Culture की State Coordinator Navabhol Keno Susurake January Marigi Numidamaram Pung Taruklom Taba Matamda Ya School Hiruhanba Leka de Leba Yumnam Basantege Yungi Tongal da Pokahan Kiba Bomadu Misa Miambo Aki Kang Pinaba Madi So Ananaba Pokahan Kibanate Basantana Luki Senpam Paisin Kraga Sai Home Hena Party Bo Singnaduna Tumina lesson kibagi damakta UNLF na piba aroiba warning ni hari lobasagi Department of Publicity gi Director MSN ge Serolamana Yumnam Basanta hariba mioyasina luf ki senpam mayam sahi kya gi mamang dige paisin khraga lup tagi lotuna lekiba amadi hanjin pau faruk naba hairaba pawda thoi usitna lesson dun lakibani
Mioiba haibasi khudongchaba kaya leramba yai khanduna maki khudongchadaba sing adu karino haibadu tathocha sin tonanaba sanglo matam ama ngairaga lerakpani adubo makna ahoina dom party bu singnaduna party fangi senpam sing adu maranai oiningbadigi lotuna leikiba Misiani criminal amani hainibasi UNLF na Manipur miyam na khangali lekagi ima Mairapaibi Singh Alaman Singh amadi club ke miyoi sing na UNLF ke sel hatpa miyoi sibu sogat pibinu mahakpu social boycott tobiu hari hausi makhata ba pau ke amam lakta ngai datna brematang manase Asian Hospital, Kwakatel Bazaar, Imphal, providing 24/7 services with fully equipped OT, ICU, NICU and deluxe room. Super specialty OPD for urology with gastroenterology surgery, oncology and specialty OPD for gynecology medicine and pediatric. Asian Hospital wish you a happy new year 2019 with good health and lasting prosperity. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofam da Chaikhairaga, Microveil Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani londuna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi Aero Kids International Preschool. Admission open for daycare, playgroup, pre-nursery, nursery, KG. Session starting from 21st January 2019. Aero Kids International Preschool, Sagol Bantera Lukram Lairak, Soiba Maning Yengkum Lairak Taba. Email address aerokidsimf@gmail.com 9366348092. Royal Unique Education Center, Thangmeiban Sinam Laikai, near Fishery Gate. Admission open. Foundation courses for class 9 and 10. Subjects offered: English, Mathematics, Science, Social Science, Mitaimaye, Computer Science and Higher Mathematics. Classes starts from 28th January. Last date of admission 27 January 2019. Faculty: well experienced senior teachers and POSM HSLC examiners. Hurry, limited seat. Angang oiringaida aina ningai hek tawbada pabungna achapot hekta leibi aigine bo hairadi pabungna dum aisu ningai adum tawsinai adubu khanghaude kaungam wari macha kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahar Puja. Admission open from play class to class 8. We have a well-equipped range of facilities and resources for all students. Library, smart class, computer lab, games and sports, dance and martial arts, outdoor camping, boarding facilities, and various activities. Hangbiragani Red Lands Baling Michin, Charumai Thabana Oihalakliba environmental pollution, soil fertility na singba singdagi, kannana bagi damakta laijare, Red Lands Baling Michin asigi matingna, dairy farmer amadi mushroom farmer singdasu, kanaba kaya piri, Samurauda laiba ima dairy da ngasti maglangsin biraktuna, Red Lands Baling Michin asigi kanaba laubiho. Your soul reeks of journeys, feeding on the unknown. The thrill of unfamiliar. Let drives be your home. Ningol Chakauda Pengbang Haton Chabi Hogdabro, Wabi Ruranu, Central Agricultural University Nasinba, North East Ki Kwaitaki Chauba Agri Fiarda, Manipuri Indigenous Fish. Mapung Maray Faraba Pengba Fangbiragani, Tang Taramatoidagi, Tarahunde Fauba. Melamapam, Central Agricultural University Hiroshima, Pengba Keji Tarada Keji Amaki. Putuk Chariba, S. Surchandra Pengba Farm, Hyangta. Nakoi Hosik Agi School Kanungbra. Agi School di Konungdona Fajaraba. Lekol Nakoshin Badanatana. Sao Chikayan Harauna Layba Mufam, Ayet Payaudra Santi Uraba Mufam, Tamning Bata Tambayarba, Hining Bata Hibiarba, Chocolate Laba Mirangi School Gachangdam Nabada no Traba, Yum Gumna Nungaraba Mufam Amani, Aigi School di, Ado Aigi Dilare, Aigi School Apamba, Nangidi, Aigi Sanako Nungni, Aigi School, Kids Foundation, World Class School. Come join me.
Amukana Taranokshari Makata Pausing, BJYM Manipur Stan Sinduna, Bijay Laksha Lissingni Taragamapal, Lilong Sajing Pukri Sobama Palda Pangtokre, Taramuda Chief Minister and Biren, Wax Minister T.S. Biswazit, BJP Wangangloi, as Tikan, Dr. R.K. Ranjan, Yuba Morsa Manipur State Ki President Somorjit, BJP Manipur Party's Ki Secretary Nimbasu Surgaki, Chief Minister and Birena Naha Singna Aigi Haba Wakalola Sitadotuna Equigi Haba Wakalola Mang Targa Tabak Sangi, Government Senator with Tabak Singawadi Toge Kalibasing Miam the Kangan with the Naha Singna Subatorang Loga Davani, Hadak Impala Laklamba, Prime Minister Gi, Kongsat Kamari Lenena, Congress na, Media Gi Kutanga, Wang Hankibadu, Yangbadan Unimba Fawi, Makoi Wang Singadudi, Prime Minister na Konga Vanate, Mandalgi Wakaraman Power Commodamatic Sat of Wang Nehake. Kunsab Manipur Pirak Pada, Ekoi Machine Kanalam Banatana, building Mari Mangas Haram Banatana, Kari, Prajagi, Fanabakari, or Makana Moina Hangba question, Prime Minister Narendra Modi in a Kundunon. Moina Hangba question to the Aibang Kumbusumatic Sati. Then when a Zirilam behind the young Sepia, Tataputa, and a Tataputa law. No in a helicopter service, or had a helicopter service to Kadai, no, had to talk the Hetayo. No in a hell cart, Laharabasingi, Lamanga Mangalani in the period of Kadai. Pidi Hetayo. I'm a cutting. No in a high division to in a high division to talk over the senior. Couldn't be teleputo, but we candidate put over no, you don't cause a grow. India tuan trade union organization Torana Ngarandi Hona India Pumida Settle General Strike Po Ngasi coordinating body of trade union Manipurna Sogatuna Koraman Ketil Kovida Miam rally Masapa Horopada Manipulski Kangbo Muna Tugai Kibo Union Chairman El Sotin Kumani Yani Fondokre Mangna Fondokibida Ngasi Satkiba rally du Yamne Ing Tapna Satpa rally ni Lengaki Sinbakaya Tengrabasu General Strike si My Parkna Parklet Takmani, by Lenga Sinmisingi, Kusumal, Hangatnaba Taliba demand a sea, Kanarakabadi, Lenga si Mangama Taliba ni Hana Logan Hana Fondoke. Karmachari, Lakayana, Karurkayan, Horaga, Toriba protests, a se, Machina, Sarkargi, Asumba, Sakti, Pariba Kambuda, Kudom Bitin Lagatai, Madudi, a kind of Talib demanding a se, Suksoi Sodana, Pivum to Enhibase, the same of Pavum to a Hidana, Golden Body. Of Manipuri trade union by Katie Pondoksari. Amaramda, Tawal Mela Grounda, Tawal District Asa Walker Sing Namaki Pumpam Topa Hak Sing Pigadavani, Tagitolop Lissing Taraganipal Fangalu, Fencing Kudong Sava Lehelu, Asa Walker Sing, privatization to Yaroi, Asa Singi funding Tina Hapu Haba Wakan from Setaki, all Manipur Asa Workers Union Manipur Secretary A.K. Toibina, demanding a seat to the Pitopio Hike. Amaramda, Moirang Lamkai Diswasa workers, Angalwadi workers, Amadi Helper Kiana, trade union gi, Sangsililiba, Kongzang Sogotunga Sisu, Wakan from Setaki. Manipur Government Employees Federation Departmental Association Amasung Agriculture Department Manipur gi employees nasu Sanjan Thongda leba Agriculture Directorate's Office the Kongjang Sanction ki Kongjang aduda contracts casuals amasung mastoral employees sing regular tahalu manaba thabaki manaba khosuman satnahalu haiba placasting paiki Numin inigi general strike asi sagatuna kumbi kendrugi Angalwadi workers helper amadi mini worker helpers sinasu kumbi kaithelda wakat khongjang sanction ke Germany dagi hauriga leibak taraga manga khongna mathanta lakiba kuno panor ngasi moreda thunglakiba loinena Tamil Sangam more amadi Border Trade Chamber of Commerce na tarano okre masagi sei kunipal suruba kunona environmental kananaba paujel puduna Germany dagi hauriga sahi amaga makai sangna makhongna mathanta leibak taraga manga thunglaba matung India gi state taratare thunglorba matung ngasi moreda thunglakibani PMUY Makada Wangoi Kendri Kangalaba Beneficiary Samakunmarida Lemna Gas Connection Fangan Kre Yumnam Hydrom Tiam Lesang Thames Awan Community Hall Pangtokiba Tormoda Wangoi Kendri MLA Olukoi Tongkong Lakshmi Municipal Council ki Chairperson Y Zamuna J Rongmai SK Indengi Mapu Jimpu Kamisu Suraki MLA Olukoi na Makatana Kendri Watloriba Beneficiary Singda Gas Fanganan Wahonari Haiki Dumba laina makan tongan mayama thorak Bharata ni sibagi chance asudi mate hengal le maruina sibagi chance nupi angang imai chin chine yung chawu thudang pupiriba
सिंसिंग की खलगा लेन गैस कनेक्शन लाइव की पंखे के लिए नहीं खलगा सुपर गैस पीयू ICAR Resource Complex for Enhanced Regions Manipur Central ge Nipumari Suba Foundation de Thoram Lampel Pata Leiba Institute as the Bangtokre Thoramada Principal Secretary Horticulture and Soil Conservation JC Ramthanga Senior Scientist Oramba S.U. Sharma ICAR ge Joint Director Dr. I. Megason Research ke Center Sigi Tawti Potha Karba Singda Kudol Tamakalunena Kangalabalomi Singda Garden Toolkit Singyan Toke All India Organization of Chemists and Druggists na illegal e-pharmacy thingadabani haina sangsalaba khongjanggi saru ama oina All Manipur Chemists and Druggists Association na ngarang wahang mamlai kaida wakan mifam chetakre khongjang aduda tongan ba hidak yonbagi senfam leiriba mioi kyan saru akhe Sahi khudingi pangthok tuna lakpa Singju Festival sahi sigi oina January 13 kunithoi fawa Sangaital Fakta Pangtholagani Hari Manipur Press Club the Pangtho Paugi Mipamada Singju Festival Committee convener Rakesh Nauremna Marirak Suba Oina Pangtokadruba Festival Asida Nat Kyobe Thoram Angang Singi Layekpa Sumang Lilana Singba Kaya Yogani Festival Manung the Kanaguma Luf Amatana Ban Strike na Singba Satabidan of Arfil Toki Infalista Leriba Fisabi Amadi Artisan Singi Oiba Entrepreneurship Development Program Mangasi Porompata Leba Food Processing Training Center Pangtokre SBI Rural Self-Employment Training Institute Surasampurna Sinduna Ngasidigi Horuga Tasigi Taramapal Faw Setegaba Training Program Aduda Pisabi Hompuromna Sarugaki Ngasigi Taromaduda Directorate of Handlooms and Textile Ge Deputy Director Izitan Rural Self-Employment Training Institute Surasampurge Director Adako Asuli Khasi Amadi Infal Iski Project Manager and Tombina Atoba Mithung Lensing Oina Saraki Deputy Director E. Jitena Programasi Prime Minister Gi 100 Days Ki Sabex Outreach Program Amagi Matung Ina Satapa Program Ni Masina Kungang Pisabising Amadi Kuraibi Singda Training Piduna Banki Send from Tadaduna Entrepreneur Sing Oibangamna Bagi Kudong Sapibani Haike BJP Kambok Mandalgi Sangangpam Block Minority Morcha Sing Oiba Boot Level Committee Mipamama Ngasi Kambok to Pangtokre Sangangpam Gi Polling Tara Nithuidagi Nahakana Saruakiba Mipamada BJP Manipur Party General Secretary Organization P. Premananda Hanik Vice President T.H. Jadumani President L. Tomba Kuman BJP Thawal District Vice President L. Rameswar Susruaki Nipaluk Suba Rongmai De Toram Rongmai Naga Council Manipur Sinduna Longmai Bazar de Leiba RNCM Ge Head Office the Pangtokre Tormud Council Ge President Kenan Kamai Rongmai Naga Council Ge Hanagi President T.S. Panmai Rongmai Literature Society President Ragonings Gangmai Youth and Fronten Organizing Lusimu Yanasu Surake All Manipur Progressive Farmers Association Gi Kunito Suba Mapok Numit Thoram Manipur Press Club the Pangtokre Taramaduda Veterinary Director Dr. H. Shawba Association Gi President L. Danaluang Manipur University Gi Professor C.H. Prioranjansu Siraki Hoji Makatanang Sigi Sanu Paulo Bisi Ngasigi Sanawi Pauda Jiribam Satriba P. Tilotoma Memorial Trophy Taratarul Suba District Level 2nd Division Football League Nasi Sanakeba Matchda PSG Kalinagarna KSC Rani Bangbu Goal Ohum Sunod Toike Thasigi Taramatoida FC Kagalungs Amasung PSG Kalinagar Sanagani New Delhi de Satarkiba Umpumari Suba National School Games ke Sei Taramapal Makage Jit Kunido Adventa Manipurna Gold Ama Silver Mangamadi Bronze Umpurna Medal Mapa Loduna Anisuba Runners of Trophy Lore Top C5 Cup ki Mapu Toiba FC na Oikre Real Football Academy Top C5 na Sinduna Thaudam Lambakta Satarkiba Tarok Suba State Level 5-man side Ngasigi Sanakiba Final Match da Toiba FC na Leo FC bo goal ahum amada Toidon champion obangam kibani ngasi losin bigi thomda Forest Minister T.S. Samkumar Wangoi Kendrugi MLA Olukhoi Royal Academy of
Advanced Learning की founder Elangbam ibom sa susuk rakhi. Western Valley Area Sporting Association sinduna sahigi annual sports meet Combat Health Ground da hokre haudogi tharomda NREFS की MD MK James ka sung achungi Finance Secretary SR Adya Anal Sugnu Higher Secondary School की lecturer RO Nungring Anal Mapal Suba Assam Rifles की Major Giris Susurga की Sanakona Bahibasi Haksang Panatambada Natana Amatoibigi Lipul Ama Purak Pada Song Mating Fangi Haina James Kasung Nafongloki All Manipur Muslim Organizations Coordinating Committee ni Sinduna Tawal District की Singa Playground Yaripok Satriba Anirik Suba Hanif Saha State Levels Manipur Muslim Football Tournament की ngasisana ke match da MFC Ningthong Naina Saido Sangam Dabibo goal ohum suna da thoikre Ahanba Kongbrai Lafam Krishna Chandra Sharma Memorial Trophy Football Tournament January 15 digi SSC sector da pangtholagani hari haujuk makata basanawi pau boyang thujum digi amuk phangani Trau kwa kaitelna demrau sengmai bo maiti biduna sathariba tarani tisiba Manipur State League quarter final sangkhre Khomukcham Ingwasa Singh Memorial Trust and sponsor Toraga All Manipur Football Association Sinduna Hokiba Sahi so listing ni sumna tara tariki September tang taruk tagi Manipur ki marsak narba team tarani toina saru yaduna Khomalampa artificial tub ground sanaba hokiba league asigi ngasi ground asida sanakiba match ta Trau kwa kaitelna demrau sengmaibu goal ama sinoda maiti biduna quarter final sangkibani match asida mai pakiba Trau kwa kaiteli goal adu NG Nausana match ki humpumari suba minita sanki match Sasida Demrau Sengmai Sanaroi K. Omes Susan Thang Amadi Ice Bere Yangda match conduct Tokiba Refrina yellow card Utki Thasigi Tang Taramatoi the Sanagatoriba quarter final match da Sagolbal United ka Tengaragani Ahum Suba T Subol Memorial Veteran Cricket Tournament King as Sanakiba match da Cyclone Thangmibana YWC Langtabalbu Mighty Pikre Manipur Veteran Cricket Association Sinduna Tha Sigitang Mangadagi Team Taruna Group Ani Tongna Kaiduktuna Langtabal Public Ground Amadi Luang Sangmangi Luang Popo Cricket Stadium the Satariba Tournament Asigi ngasi Luang Sangmangi Luang Popo Cricket Stadium the Sanakiba match da Cyclone Thangmibana YWC Langtabalbu Ran Humputrani Toida Mighty Pikibani Match asida mai pakiba Cyclone thamai ban tos ngamduna ahanba betting tokibada apibo over kunda wicket ahumkhak turaga rancha maghamputrani thoi lauki masigi pakhumda anisuba betting tokiba YWC Langthabalna apibo over kunda wicket tare turaga rancha makhak lauduna match asi mai thikibani Match asida Cyclone Thamibangi Sanaroi Toitoina ball Nipumapanda Ran Mariputrani Toi Lauduna man of the match taki Hayeng Stadium Masida Model Club Singamaka Amadi DSU Kwa Kathelga Sanagani Langthabal Public Ground na Sam Khagempali Madi LCCC Lilong Chajinga Sanagani Manipur Kang Association gi Miang Makhada Singjamai Kang Association na Sinduna Mamang Sahi gi December tang kundagi Kangkut Tarana Gurbani Thongna Khaidokuna Singjamai Kang Sangda Sathariba Humpu Humdoi Suba Sar Sursan Singh KCSI CBE Memorial Likam Knockout Open Kang Tournament ki ngasi sanaki bam match ta Nambol Bamder Kang Association na Kaisam Thong Elang Bam Lekai Kangkut Pupanjal Kunmari Mapalda Mighty Bapi Kebani Hayeng match Leroy Tha Sigi Tang Taramathoida League ground gi aroiba match oina Gopal Dev Kangkut amadi Nambol Bamdir Kang Association Team A ga sanagani Sajing inat kan belum na sinduna mamang sahigi December tang kun mga dagi tim taramathoy na group ani thongna khaidokuna sajing kangjay bungda sathariba kuntra suba Langthabal Kendra Interclub Sports Meet ki football masanagi ngasi sanakiba ahanba match ta Mingan Club sajing awang lekai na Sidol sajing chingkhong lekai bu gol ama sinoda mighty pikre match sida mai pakiba Mingan Club sajing awang lekai ki goladu and Maimuna match ki kuntra nipal suba minita sanki ani suba match ki sanakibada LYSS SU Lilong Bazarna NSFC Naran Konjin Mayalikai Gol Ani Sinoda Mighty PK LYSSU Lilong Bazar gi Mai Pakipki Gol Ani do W Ajit Amadi A Borisna Merski Nifusuba Amadi Nifutaruk Suba Minita Sankibani
Konthojam FC na Bolero FC Bamoleka Maitibu Piduna Satariba Ahanba ANYTK Day and Night Under 15 5-man SA Soccer Tournament ki final sangkre. ANYTK Thangmaiban Tingel Pukrima Pana Sinduna Mamang Sahigi December Tang Taradagi Tim Kunmanga Group Mari Tona Kaidutuna ANYTK ground Thangmaiban Satariba Tournament Asigi Ngasi Sanakiba Ahanba semi-final match ta Konthojam FC na Bolero FC Bamoleka Gol Amas Sinoda Maitibu Piduna final sangkibani Konthojam FC ki mai pakipki goladu and Ranjan na match ki 39 suba minita sankhi. Tim Tarataruna Group Mari Tongna Khaidutuna ngasidagi Pungdongbam playground da Paradise Union Pungdongbam na sinduna ahum suba Pupu Cup State 11 Under 17 9-man asset football tournament hokre. Ngasi ahubunumit ki sanakipa match da KYFA Koirengai na YDCL Pungdongbam bu gol amas sinoda maitiba piki. KYFA Koirengai ki mai pakipki goladu TS Lalit na match ki 39 suba minita sankibani. Youth and Student Welfare Club Sabungkok na sinduna Sabungkok Playground da tha sigi tang manga dagi team kuntare na group nipal thok na khaidu na sathariba mari suba Sabungkok Cup Under 15 7-man asset football tournament ki ngasi chanakiba ahanba match ta Mangal Football Academy Khabamna YSWC Sabungkok gol manga sinoda ani suba match ki sanakibada Pabung FC Khuraina Mangal FC team bikhabambu gol ani amada maitibe piki ahum suba match ki sanakibada Ashokumar FC na PYPC Pungdongbam gol ahum sinoda maitiba pikre mari suba match ki sanakibada NPYC sana amadi YUC Yangang Pokpi gol amamam chanaduna draw satki manga suba match ki sanakibada Lamlai FC na Ingotombi FC bu gol taruk sinoda maitiba pikre. District Sports Association Bisnupur na sinduna Bisnupur Mini Stadium da mamang sahigi December tang tara manga dagi tim tara manga grubani thong na khaidutuna sathariba manga suba ISPSAC Memorial First Division Football League ki ngasi chanakiba match ta KRFC Sagang na YWO Bisnupur bu gol ahum anida maitiba pikre. Amaromda ground asida sathariba sahi tara manga makhagi mari suba e Iboton Memorial Football League ki ngasi chanakiba match tana UKCCL oina mamadi UFA Bisnupur gol amamam chanaduna draw sakhi. Ground asida sathariba tarahumdoi suba and Balananda Memorial Second Division Football League ki match tana OSA oina mamadi Eco Bisnupur gol amamam chanaduna draw sakre. Thazaribe hojimaka ngasi nongwi okiba ingase Paulo bise. Environment Directorate ki phangkiba ngasi gi oikiba inga sa madi nongju gi bauda khwaidagi sakiba Celsius degree kun manga dasmek mapal manga khwaidagi ingba Celsius degree ahum nuksita yawa iseng manan gi sang maximum da sa mariputra taruk dasmik sino taruk minimum da sa da kun manga dasmik amamari oiki ngasi nong sukide. ISTV News ki ngasi editor choice da tuan political party civil society amasung Mairoi Loop sina citizenship amendment bill gi nungnang ba phongdo kiba amarom the chief minister na bill sigi pi kiba thajaba thamjare. बिल पास तौर राज्य सभा उखली ओपोजिशन पार्टी यादेन कना खंगनी नंफु हाफो तरफ जाए एसें पीदरीबनीना एसें पीदरबसे लाव ताई खोंब ताई पाम पामदब फ्रीली एक्सप्रेस तौनरकांदा तौबीगनु हाइबसे सेंटर की अटेंशन ड्रॉ तौफम थुई मेघालय की नेशनल पीपल्स पार्टी मोइदगी कना तौगने हैना विड्रॉ तौबगी फिरे लौखरे मिजोराम ने यामना कन्न लाउरी बट अखोई मणिपुर दि होजुबौ तुमिन लेरिसे करिगिनोबा स्टेट गवर्नमेंट का पॉलिटिकल पार्टी में लेरी मैम थाजब सुंथम थमजद्रे मसी तांगरोबगी मथौ तादे लोकसभा राज्यसभा बिल से पास तौसलखरब प्रेसिडेंट एसएनपी ग्रब एक ऑन गिफ्ट तारगदी अखोई लोरे खंबियो पॉलिटिकल पार्टी लेबी मथौ तादे नेटिव पीपल दि लेतब यादे सिगी मतंग दा इन मयाम दा एश्योरेंस म पिनिंगे मणिपुर की प्रजा मयाम दा अखोई ngasi सरकार पाइजरी बसे लमदम सिगी मसाने लमदम सिगी इने लमदम सिगी इबु सक्सु लेजरी बाई कोई नाक पाइब से कोई गिटौन भारत फेडरल स्ट्रक्चर ने सेंटर की ओइबा मोगी लौरिबा पोटुना हेक्ता खुदिंगमक्ता अदो तौ हार खांदा एखोइना सुपुंया यागदब नते कोई स्टेट की ओइबा कोई फिरेप कोई असेंबली की ओइबा कोई प्रजा सिंग ओइबा फिरेप टू द
सिगी सरकार से चटकनी है बजे मैम तो एश्योरेंस पिजगी लोइसलबतंग सिगी मरु पाउसिंग अमुकन पिजरे लेंगा सिन लेरिबा से लमनम सिंह मियाम गिनी मियाम गी अपाम बादुदा लेंगा सटकने हाइन चीफ मिनिस्टर एंड बिरेन फोंदोखरे सिटीजनशिप अमेंडमेंट बिल लिसिंग ने तातरु पास तौकिबु तोंगान तोंगान पॉलिटिकल पार्टी मैरुई लोब सिंह मदि सिविल सोसाइटी सिंह ने यानिंग दबा फोंदोनरले अमदि गंभीर सिंह की सामा मरफुमंगा सुबा लेखिदबि निंगसिंग तोरम मापालम यावनो मफम क्यादा पांगथोखरे Nasi kiri asti menepis jaba Manipuri pau matas loisire mengtabri puno pomu kana